Hello mayam ngasi Kuirabei Makhada amka nobo video ma purna lakchare ado nahanaina tena machuna mapan hapna shagiba fi do fangye hujikna magenta machuna oina happy asi magenta machu sisu aigi inaugi oidoini ado mayam fi je fangabanina ka aga mayam puna engbinarasiko fi je fangbada kharani budi matam changre habo ado numi tara mangani rom changre haba ado border oina shabanina ado mayam ai hujik fi je ka aga mayam da mapung oibase oina jinghalage ko mayam video se loidiba ingpiu mayam pidup se kaaga do sida leire ado mayam pidup se phajaman gi dana aino oina illaga mayam de engal lage aina enghanjare aidi adum pidup se phajaman gi dana inbani ko ado pidup ki mapan de simple oina border macha ma khorol mathe ko oina chatpani ado mayam na so adum phajai na hai mayam so adum comment to biramo ngasi ki video di shai da lotion jarage mayam atai su video mayam gi phone da puna lakchagani bye